अहानबदा मरोइबा पाउसिंग पिजरे स्टेट असigi nahasing hospitality sector da thabak pinabagi damak Honda India Foundation paikhatpa project bunyad atmanirbharta ka adhar ngasi Chief Minister N. launch tongkre Khamen lok mathak ching amasung pukhau Sanchipur Mamang chingthagtagi kuki kulai paibasina tampak tamna nongmai kapsinduna thandal pada khulnga pa ama nongmai maru pandagi laikan nakre Hauzik thokliba irang asigi warishin purakpada Manipuri apunba saktam da signarakpa amasung khunai ase butkiba yabagi phibam dadi yasinaba tawrei haina Chief Minister N. phonokre All Manipur Hill Areas Acquisition Chief Rights Act 1967 mapung fana Chanadana Laiba Asig Matangta Chief Minister of Wari Sandagan Haina, Manipur Governor Nat Hazaba Pirak Haina, RPI at Waligan Lesson General Secretary, Mahesot Mountain Dapurni. Itham Werang Puril Githodokta Kuki Kulai Pibasina Mihatina Hatu Pikraba Sangai Tel Manikleka Dege, in Tozam Manisanagi Arabian Mato Mangapang to Lamato, Peron Cray. Amadi irang asigi chaitheng fanglaba yelhomi singna tengtha nawi riba ase India lengana nungai be isai amagumna taduna leibidagi India gi citizen khudimak ikai firu kumhale haina amuko gi president Phairojam Nandon wangna phondorakni